ꯃꯌꯥꯝꯁꯤꯒꯤ ꯃꯐꯝꯁꯦ ꯑꯩꯒꯤ ꯊꯪꯅꯕ ꯂꯩꯕ ꯏꯗꯣꯝꯆꯥ ꯑꯃꯒꯤ ꯃꯥꯒꯤ ꯌꯨꯝꯗ ꯊꯥꯖꯕ ꯏꯟꯖꯥꯡ ꯅꯥꯄꯤ ꯉꯥꯛꯇꯅꯦ ꯑꯩꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯈꯤꯇꯪ ꯄꯤꯔꯨꯒꯦꯅ ꯃꯣꯏꯗꯒꯤ ꯍꯦꯛꯄ ꯆꯠꯂꯨꯕꯅꯦ꯫ ꯏꯗꯣꯝꯆꯥꯁꯤꯒꯤ ꯃꯄꯥꯝꯁꯦ ꯀꯪꯕꯥꯏꯗ ꯂꯩꯌꯦ꯫ ꯂꯥꯟ ꯍꯧꯔꯛꯄ ꯇꯥꯡ 3 ꯅꯨꯃꯤꯠꯀꯤ ꯑꯍꯤꯡꯁꯤꯗ ꯍꯥꯏꯇꯥꯔꯦ ꯃꯄꯥꯝꯒꯤ ꯌꯨꯝꯁꯦ ꯃꯩ ꯂꯣꯏꯅ ꯆꯥꯛꯈ꯭ꯔꯦ ꯑꯗꯣ ꯐꯥꯔꯃꯥꯁꯤꯗꯣꯝꯗꯤ ꯆꯥꯍꯧꯗ꯭ꯔꯦ ꯑꯗꯣ ꯉꯔꯥꯡ ꯅꯍꯥꯟ ꯄꯥꯎꯗ ꯐꯥꯔꯃꯥꯁꯤꯗꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯍꯨꯔꯥꯟꯈ꯭ꯔꯦꯅ ꯄꯥꯎꯗꯁꯨ ꯌꯥꯎꯔꯛꯄ ꯊꯦꯡꯅꯩ ꯑꯩꯅ꯫ ꯃꯔꯨ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯉꯁꯤ ꯉꯔꯥꯡꯒꯤ ꯅꯠꯇꯦ ꯃꯦꯒꯤ ꯇꯥꯡ 4ꯒꯤ ꯚꯤꯗꯤꯑꯣꯅꯦ꯫ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯀꯥꯟꯗ ꯅꯝꯍꯧꯕ ꯚꯤꯗꯤꯑꯣꯅꯤ꯫ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯤꯌꯔ ꯇꯧꯖꯔꯛꯄꯒꯤ ꯃꯔꯝꯗꯤ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦ ꯏꯪꯈꯣꯜꯁꯦ ꯌꯥꯝ ꯐꯖꯩꯌꯦꯅ ꯃꯌꯥꯝꯗ ꯁꯨꯝ ꯁꯤꯌꯔ ꯇꯧꯖꯕꯅꯤ꯫ ꯃꯈꯜ ꯃꯊꯦꯜꯒꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯃꯌꯥꯝ ꯑꯃ ꯍꯧꯋꯦ ꯏꯗꯣꯝꯆꯥꯒꯤ ꯌꯨꯝꯁꯦ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯅ ꯌꯥꯝ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯊꯝꯕꯅꯦ ꯃꯈꯜ ꯌꯥꯝ ꯁꯨꯔꯦ ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯌꯨ꯫ ꯍꯩꯕꯤ ꯃꯅꯥ ꯁꯤꯡꯖꯨ ꯆꯥꯅꯕ ꯈꯔ ꯍꯦꯛꯀꯦ꯫ ꯃꯍꯩꯁꯨ ꯄꯥꯟꯕ ꯍꯧꯔꯦ꯫ ꯒꯨꯜ ꯄꯥꯏꯌꯣ ꯑꯗꯨ ꯄꯥꯏ꯫ ꯑꯣꯀꯦ꯫ ꯌꯥꯔꯅꯤꯁꯦ ꯏꯅꯧ ꯂꯤꯆꯤ ꯄꯥꯝꯕꯤꯅꯦ ꯇꯨ ꯄꯥꯜꯂꯦ ꯀꯩ ꯂꯩꯍꯥꯎ ꯑꯉꯧꯕ ꯑꯩꯈꯣꯏ ꯊꯪꯅꯕ ꯏꯗꯣꯝꯆꯥꯒꯤ ꯍꯤꯡꯒꯣꯜꯗ ꯂꯥꯛꯏꯅꯦ꯫ ꯁꯤꯅ ꯀꯔꯤ ꯄꯥꯝꯕꯤꯅꯣꯅꯦ ꯆꯥꯕ ꯌꯥꯕꯖꯥꯠꯂ꯫ ꯒꯨꯝꯕ ꯍꯥꯞꯄꯗꯤ ꯁꯤꯔꯁꯨ ꯌꯥꯏꯅ ꯑꯅꯤꯒꯨꯝꯕ ꯑꯃꯇꯪ ꯍꯧꯔꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯦꯛꯂꯛꯑꯣ ꯃꯈꯣꯡ ꯈꯔ ꯌꯥꯎꯔ ꯌꯥꯅꯤ ꯒꯝꯂꯥ ꯊꯥꯖꯟꯅꯕ ꯍꯥ ꯁꯤꯗꯤ ꯇꯤꯟꯅ ꯆꯥꯔꯦ ꯍꯦꯛꯀꯦ ꯇꯧꯕꯕꯨ ꯁꯤꯗꯁꯨ ꯍꯧꯔꯤ ꯌꯦꯡꯒꯦ ꯌꯥꯝ ꯍꯦꯛꯑꯦ꯫ ꯅꯥꯀꯨꯞꯄꯤꯁꯦ ꯁꯤꯕ ꯃꯇꯝ ꯑꯣꯏꯔꯕ ꯁꯦ? ꯍꯣꯏ ꯍꯣꯏ꯫ ꯀꯠꯂ ꯃꯥꯅꯦ ꯆꯤꯡꯉꯝꯗꯔꯦ ꯐꯔꯦꯅꯦ ꯍꯧꯔꯦ ꯃꯔꯥ ꯁꯤꯅ ꯑꯗꯨꯝ ꯊꯥꯕ ꯌꯥꯅꯤꯕ? ꯍꯣꯏ ꯌꯥꯕꯨꯗꯤ ꯌꯥꯅꯤ꯫